social media amadi newspaper singdagi maroiba I pausing miyamda thamjari madude yangang pokpi site ta thamna pokpi da kuki militant singna attack horokpadagi khut kana thoknakhre maitei athauba singbo tek ta kaidana ba isol khurambiyo mathangda ngarang moirang porelgi khunja sing yum thadoknare haiduna paula na sandoglibasi kemta tawba leite amadi athauba isil naw singna ngak seli haiduna mayamda haijari mathangda Arambai Tengolge Robin mangang khwairaponggi update am khak thamjari madude ngarang UNLF gi team amaga AT gi ai isa yauna unit 20 ga ngahak phaminaduna hena mapanga kanba achetpa mari leinaba lup amamam oinaba wari sanakhre imalai pangna yaifare asumna Robin mangang nasu update tawragle mathangda Manipur violence tagi lokacharaga Manipur film ge maming nairbi film actress Reshmi Thingjinkhre Unlf lubasina masagi maralge matuina lale haiduna changjaragnaba hanjin hairubada lup asibu thawai usittabagum amasung asau asang sing loinare haibagi matagum lup asibu thawai usittabagum changjaraktabana maram oiraga mahakpu film advertising makeup photo promotion album web series salon social media promotion Facebook Instagram amasung social appearance singdagi matam kaktana thingjalle kanagumbi singna Reshmi Thingjinkhre Unlf engage tobiramlaba thoglabadi afafatagi responsibility masana pugadabani hairagle KCP PWG Military Council Unification MC dagi asomna zero thoragli laigangna thingba thamkhraba thong saganaba pochai puramba non local ahum phare pawasi pandam pawse dagi lokachabani Kakching district Serong maningda kuki singna sajilakpa thong loisinaba yot purakpa border road task force BRTF thaba gari ani thorokpa non local ahum phare hari gari ga konan miyoi ahum ase Kakching khunau Umathel area gi mena paibina Kakching lamkhai dagi phakibani hari pharaba non local ahum adu Rajasthan ge Sohalal Alsi dagi swara ora onamasung Barkhandage Farooq Ansari ni makhoi ahumak BRTF 84 RCC ukhulda thabak tawbani haide pharaba gari amasung miyoi ahumadu Waikhong police station da sinakre thawdo aduga mai leinana Manipur lengang namakhata na sabe yaroi haina athingba thamlaba RCC thong asigi damak matau karamna BRTF na yot puraglibano hiram asigi matangda lengang na thubada thijin gadabani haina Umathel mena paibi singna laya ke puning sing selagle